Hello mayam. Ngasi tang ani November. Yung lising ani ga kun ga mga Sunday nimit. Nimit asida ahaki paling na chattajaba ariba Manipuri Maitailongi wahantok haiba saruk adu ngasi yarole. Ngasi ayakna miyamgi mafamda kudon tamjagadoriba pandup asi kuntragani thusuba pandupni sarukni hetare kunthai suba saruk asida mayanggi mafamda kudon tamjagadoriba wahi tara adu hana mathang manao haijarake ahanbada khongun leitaba anisubada kakjeng mapo ahumsubada kokshet machi langba marisubada khomhanba mangasubada ngachak tarusubada chari taresubada tomli khakwai shetpa nipansubada narumbi mapansubada paima nungjangbi amachung tarasubada phendi sonja hariba wai tarasi karamba wai no kari hainabano haibdo koi mayam taminarsi ngasi kuntragani thoi suba saruk asida hagudariba makutagina ngasi ina mayang fanda tamjodriba wahi serial number asi wahi asi chahumga kuntraga mathoi suba wahi udani chahumga kuntra mathoi suba wahi asi khongun leitaba haibani khongun leitaba haibadi lambi leitaba hairi English dagana trackless 332 chahumga kuntraga ni thoi subada leiriba wahi asina kakjeng mapok haibani kakjeng mapok haibadi koigi subonom tandaba mi odabu koina kakjeng mapok ana khangnai haibadi English da hargana industrious or laborious haiba 333 chahumga kunthram doi suba wahi asina kokshet machi langba haibani kokshet machi langba haibadi kokshet chetpa haibani kokshet kokta phi chetpa kokshet yepado kokshet chabado madubuni koina kokshet machi langba haini khnaiji ingistagana to put on head dress hai chahumga kuntraga mari suba 334 suba wahiduna khomhanba haibani khomhanba haiba wayasi atai krishna te koigi chalan chatpa haitare ko we lan gumba chapa matamda koina chak yomaga puba chengjen langba haitare koigi lan chapa matamda chak yomaga pudo mudubune koina khomhanba haina khanaise instagana to pack food before going to battle haiba degi chahumga kunthra manga suba 335 suba wahiduna ngachak haibani ngachak aibe waisi koi dum ayam tamda ayamana koi khara senior be chung khanare mane haina khale ado ngang sing khanana bagi aina sum haijabani ngachak aibadi koi marumdagi omda ngariba mamai paliba hangoi machani ko ngachak haije nga machana tiko hangoi ngachak aitare ngachak Instagana tet pon ga han khanaba ariga natragana larva o pro haina khanaba adubuni koina ngachak haina khanarisi mathangda chahumga kunthataru 336 suba wahidana charei haibadi koi fi any makal amagi riyai fije koina masi koina charei haina khanai Instagana cloth chahumga kunthatare suba wahi aduna tomli khakoi shetpa haiba
ꯇꯣꯝꯂꯤ ꯈꯛꯋꯥꯏ ꯁꯦꯠꯄ ꯍꯥꯏꯕꯅꯤ ꯇꯣꯝꯂꯤ ꯈꯛꯋꯥꯏ ꯁꯦꯠꯄ ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯡꯗ ꯀꯣꯏꯁꯤꯟꯗꯨꯅ ꯁꯦꯠꯄ ꯍꯥꯏꯕꯅꯤ ꯈ꯭ꯋꯥꯡꯗ ꯑꯩꯈꯣꯏꯅ ꯐꯤꯒꯁꯤ ꯌꯦꯠꯁꯤꯟꯕ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯇꯣꯝꯂꯤ ꯈꯛꯋꯥꯏ ꯁꯦꯠꯄ ꯍꯥꯏꯅ ꯈꯪꯅꯩꯁꯦ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯇꯨ ꯋꯦꯌꯔ ꯑꯦꯔꯥꯎꯟ ꯗ ꯋꯦꯁ ꯍꯥꯏꯕ 339 ꯁꯨꯕ 335 ꯁꯨꯕ ꯋꯥꯍꯩ ꯑꯗꯨꯅ ꯅꯔꯨꯝꯕꯤ ꯍꯥꯏꯕꯅꯤ ꯅꯔꯨꯝꯕꯤ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯅꯪꯒꯤ ꯇꯥꯂꯣꯏꯗꯣ ꯇꯥꯂꯣꯏ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯀꯣ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯍꯥꯏꯁꯦ ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨꯅꯤ ꯅꯪꯒꯤ ꯇꯥꯂꯣꯏꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯅꯔꯨꯝꯕꯤ ꯍꯥꯏꯅ ꯈꯪꯅꯩꯁꯦ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯌꯣꯔ ꯋꯥꯏꯐ ꯍꯥꯏꯕ 338 ꯁꯨꯕ 339 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯄꯥꯏꯃ ꯅꯨꯡꯖꯪꯕꯤ ꯍꯥꯏꯕ ꯄꯥꯏꯃ ꯅꯨꯡꯖꯪꯕꯤ ꯍꯥꯏꯕꯗꯤ ꯈꯣꯏꯗꯥꯕꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕꯤ ꯅꯨꯄꯤ ꯍꯥꯏꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯅꯨꯄꯤꯗ ꯁꯤꯖꯤꯟꯅꯩ ꯄꯥꯏꯃ ꯅꯨꯡꯖꯪꯕꯤ ꯍꯥꯏꯕꯗꯤ ꯈꯣꯏꯗꯥꯕꯤ ꯍꯥꯏꯕꯅꯤ ꯌꯥꯝꯅ ꯄꯥꯝꯖꯕꯤꯗꯣ ꯑꯗꯒꯤ ꯌꯥꯝꯅ ꯄꯥꯝꯖꯅ ꯅꯨꯡꯁꯤꯕꯗꯣ ꯃꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯏꯃ ꯅꯨꯡꯖꯪꯕꯤ ꯍꯥꯏꯅ ꯈꯪꯅꯩ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯕꯤꯂꯞ but it is used only for ladies ꯅꯨꯄꯤꯗ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯩꯀꯣ 390 ꯁꯨꯕ 340 ꯁꯨꯕ ꯋꯥꯍꯩ ꯂꯥꯁ ꯋꯥꯔꯗ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯐꯦꯟꯗꯤ ꯁꯣꯟꯖꯥ ꯍꯥꯏꯕꯅꯤ ꯐꯦꯟꯗꯤ ꯁꯣꯟꯖꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯨꯟꯗꯨꯅ ꯁꯥꯟꯅꯕꯁꯦ ꯍꯨꯟꯗꯨꯅ ꯁꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯂꯪꯗꯨꯅ ꯁꯥꯟꯅꯕ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯦꯟꯗꯤ ꯁꯣꯟꯖꯥ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯇꯨ ꯄ꯭ꯂꯦ ꯕꯥꯏ ꯊ꯭ꯔꯣꯋꯤꯡ ꯍꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯍꯩ 10 ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯁꯟꯗꯦ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ ꯏꯔꯩꯆꯥ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗꯒꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ